अहानबदे यamna maru eba update ama kanglipa ki mera dagi lokhachage kuki militants singna gari thausilak padami paiba pokna rure kuki militants singna hek laitana nongmui amadi bomb kapsin dun ladara pom oire Imphal East district ki lamlai kendrogi yang poki police station gi manung sana leiba sabong ko kunau gi maning thangba singda ngasi kuki singna gari ama thausilak ko upada nongmui kapsin dun attack tawakkan ra haiba ki mi paiba pokna rure pawasin hai ngasi upung ni pan rom taba matamna sabong ko kunau gi maning thangba saruk ta leiba molem fai haiba kuki kun asida bolero pickup amadi khulai paiba kuki tara ga manga rom tongdun thawjilaki bolero adu khul adu da khamduna khulai paiba sing adu sathok sasin tawduna leiba uki madu ubada amuk hanna sabung ko kuno rom da nongmai kapsin duna attack torokan ro haina singnaba dagi khul ngak pu khunja volunteer sing mi kupna hum singna leina ki hairi molem fai hairiba kuki khul asi kanglu ki irang asi hek thokpa dagi mafam khul adu da kuki sing leiba ngam duna satna ki badagi mi leina da khul oina leibani adu bu ayam matam da kuki khulai paiba sing mafam adu da khongna amadi gari na sing ba thawjilaktuna makhoi ki kem ama semgat na hona duna leirkibani adu bu ngasi kuki militant tara ga mangarum bolero amada tongduna khul adu da tunglaba matong da sokosin tawduna leire haiba khangki adu bu makata na nongmai kapna sing ba tawrukpadi leikhide hairi अहानबदे यमना मरोय अपडेट अमा पाउनिन खुलदगी लखचगे पाइटु खुलदगी कुकी मसा अमा यावनु सुरासनपुर दगी मियोय अमा पुन्ना मियोय अनि गे सि भागसांग फंखरे ngasi upung tarit khara helak pa adwai de surasanpur police station gi manung san ba b faisang mana ki pk bank manak ta leiba ground ama da naha ama sirga leiram le hari hojik phawba gi oina sapsa pa masak ming khangba ngamdri ba naha overdose oiduna siba oiram ba hai na thasanari asiba mafam adugi khunja sing na thingnar pa dagi surasanpur district police ta pau pir matung police ki kangbuna thodok topam dagi asi baksang adu laukhat laga masak ming khangdok na bagi de mukta surasanpur district hospital gi mokta thamkhre haidi thodok asigi matang da pressna thasaningai oibam pham dagi phangba pau gi matung ina leikhidram mi adu sidun leramba matam da masada purit amata litlamde higok masugi sport pen ama setlammi asiba haksang taduna leiriba mafam adudagi panglap laptana senden ama purit ama mobile phone ama syringe ama taram ki hairi mahak nisha ka hena sasin badagi overdose oiduna siba oiram ba haina thajanari adum oidamak sapsa pakhang pangamdri thodok aduga mari lena surasanpur district police na case ama lokhat paga mari lena thijin bagi thabuk sa thaba hukre haina su paawsina makatari nakala maromda thasigi tangtara ga mari gi numidang da yum dagi thoki ba kuki macha ama jiri turel dagi maril muzol dagi asiba sang oina phangbang amle hairi thodok asigi matang da press na phang pawgi matung ina laikhidraba mi edu Tamenglong district ki Tausem sub division ki manung san na leiba faitu kuldagi saugailun singsan Elias Bosco singsan sahikun ga mathoi apokpa cyclot singsan ni hairi thodok asigi matang da paw hek phangbaga jiribam police ki team amna mafam adu da laktuna saugulin singsan gi asi baksang adu lokhat aba matung jiribam hospital gi mokta postmortem gi damakta thamkhre hairi misi asi matau karam na thoki banu haiba hujik phawba gi oina sabsana khangbang amdri adum oina misi asigi matang da police na case ama lokhat khre hairi aduga mathingi update asana mau ama dile sabin lalon bada sen na bani haiba miyoy ama wakal taminar matung khong da kaplam lei ngasi ayuk Imphal West district ki manung san na leiriba kumbong PSC mamang da miyoy ama makhong dunong mai na kaplam lei soklaba miyoy edudi Imphal West district ki takhel yel khongban maring likai digi lesrum kumarji chai kontragani thoi apopol leikhidraba lesrum sarat ka wi hairi thodok asi matang da pause asna phangba pawgi matung inna thodok asi ngasi ayuk pung lipan ga makai khara helak pa adwai de thoki bani hairi nongmaina kaplam bagi thodok asi ga mari leina na koireng na lusing ba UNLF na video message amagi matung inna ding asi ayuk makhong da nongmai kaptuna warak kraba lesrum kumarjit hairi ba miyu asi saknai raba transgender fashion designer ni matam kya gi mamang ding hak na sagul ban thang kapat pukri mapan da SPA toba miyu ni adubu mahak na mahak salon amadi SPA tobu tukak natana sel khargi da makta lebak asi gi high profile da labor tongan be mi sing da mau amadi le sabesing khangan ba amadi supply tobu gi thabuk satharam bani hairi mahak ngarang ahing party na lokhat laba matung Imphal West district ki mafam amada wakal taminar matung ngasi yung masagi maral gi matung inna amasung party ki sana kanglon gi matung inna warakhi bani hairi thodok asega mari lena thad dorakhiba video message adu da koireng lusing ba UNLF ki spokesperson pibare na hai party asin ngasi phawba hanba leitana sangsilak liba ningtam lalhu asigi marakta khunai asim sathian na ba mioi khuzok kana nupi singi moitem tawraga lalunpur oina satharak liba karbar asi party na tarain lote karbar asita senar ma mioi kaya ama mamang da su party na warak palikre party na sangsilak liba khongjing asigi marakta high profile da liba tongan ba mioi sing dagi sel lawraga pi supply tawramba thingna bagi miyam ga mating kaloidana fare faraba mioi sina khunai asita satharam liba yamau na bathabuk asina maram oiraga mahak party na warakpani matung tarukpada su asigumba thabuk ta senar ba mioi singi mathakta party na makhata na meeting sangani haina mahang na pungdorli aduga mathengi update asana kanglai pakki mera digi lokhachage pambai na lusing ba UNLF ki mi kuntra ka mari AR da surrender to rubu matung da YTB lakon da leiba temporary camp da purakre
Pambaina lusingba United National Liberation Front UNLF ki mi kuntraga mari Myanmar gi maikei gi manipuri tamna sangsilak na bohona badangarang Assam Rifles na para matungda kulai gi kona na sangjara kre hairi thodok asi Tengnoupol Police Station dagi kilometer 9 rom selaga leiba saibom da thuki bani pawgi likun amagi matung inna hairi ba kulai paiba sing asi numit kharni gi mamang dagi hauna manipuri amadi Myanmar gi ngamkai paring da PDF amadi KNB gi marakta kanna khut thokna bagi manipur rom da sanglak na bohona bada phapani hairi phara ba Pambaina lusingba UNLF ki mi sing adu Assam Rifles surrender tawraba tungda Tengnoupol Police Station da kusin narki tungda akan ba security gi section thaurang makha da mi kuntraga mari adu hoji kaksing district ki YTB lakon da leiba temporary kem da puraktuna thamkhre haina pawgi source asina makha taragli ningsing bayai madu di mamang sahi ki November kun ga mapan da KS Pambaina lusingba UNLF ki mi sadrukrom center amadi state government gi yana ba ma puraktuna kulai thadok na bagi yana sirol ama sign tawna tuna leiba group amani tungda Pambaina lusingba UNLF na lokal liba khongthang adu taram na upoina manipuri government na senduna mamang sahi gi December ani da kangla da manipuri gi chief minister Biren Singh ha yauna saruk yaduna pangthokpa thauram amada party asigi miyu sing taramna okhibasu laikhrabani aduga mathengi update asana khulngakpa UFO gi thawmi singdagi Bihar regiment gi kangbuna khutlai laukhibagi damakta masing yamlaba nupi singna khungjang sangsinkhre mamang sahi 2023 gi May 3 dagi hauna Manipur da thokliba kanglup ani gi lan asida khulngakpa gi thabakta mangjil thana songthoktuna thodang loriba Imphal East ki Maphodam police station na konba itham da leiriba Universal Friendship Organization UFO miyamna su sajal hairaga thoidok hendokna khang develop asigi thomi kharna paiba kutlai ngasi nipan suba Bihar regiment ki kanguna fajin khre hairi pause asna phangbu pawgi matung inadi ngasi ayuk pung nipan ga makhairom taba matamde UFO gi thomi kharge makhoi gi sinraba wa mathu tarakpadagi itham ga tainaba leiriba singda hopa wayan basatki wayan ba duda khulngak pada sinraba nongmai khara loina ki makhoina wa hopom sing yoduna wayan ba horaba matung da mafam adu da moirang puril da leiba Bihar regiment ki kangbu sangsila ki loina na UFO gi thomi singna pairiba kutlai edu namduna lauraga makhoi gi kem da satki hairi pawasi mathang mathang tanar padagi maira paibi singi nakong yor padagi itham moirang puril amadi tu mukhong leiriba maira paibi ima ibel singi asobu iho oma horoki UFO gi thomi sing gi Bihar regiment kanguna munkhiba nongmai sing adu khudak to pitu kadamni haiba dabi tawki ibaibel sing Bihar regiment gi gate mamang da phamjin duna khulngak pa UFO sing dagi munkhiba kulai sing adu pidri fawum kham adu dagi khongkhom amata lengloi loina na Bihar regiment gi kangbu su chatok chachin tawbo ya haloi haina phajin duna laiki pawasi Maphodam police station gi kangbuna phangbadagi khudakta nipan suba Bihar regiment gi kem da sangduna thodok adugi maramda wari watai sanaki hairi presna phangma pawgi matungina di Bihar regiment gi kangbuna UFO gi kangbudagi lokhiba nongmaini hairaba adu double barrel ani amadi atopa makhal gi nongmai ani makhoina pipe mobile phone singbani hairi pawasin hai wari sanaba adu da Bihar regiment gi kangbuna double barrel nongmai ani di mobile phone singba pithoklabasu atopa nongmai ani adu pithokpa yaroi haiba wafam thamki hairi wari sanaba adugi aroiba waroi sin nungtin pung mari taraba pawo yanaba purakpa ngamkhide loinana itham moirang purel amadi tumukhongi masing yamlaba maira paibi nupi singna fajin kiba kulai sing pithok triba pawo makhoi khungjang handuk loi haina Bihar regiment gi gate mapa da pamjin tuna laiki hairi